hút tục rất nhiều đó. Mai mới cả không sao. Hi ma'am ngasidi singju suge ngasigi singju se ma'am kalen ni na kalen gi singju khajing ne aduga lapu adu sina haibi mana si singse mayan khara se thaga umorok aduga umorok leire toning kok leire si masan se maroi mapang khara se thaga mayam singju suge taujari singju se kalen gi singju ni mayamsu yengbiyu loidribo ado mayamsu singju si hauni hauroi haibado horen yengminarasi haibi mana se mayam akhoi gi nungsit nungsa kok ngawbagum se haibi mana yam kanai hai ahan singna aduga lapu so akhoi gi fiber gi saruk ni na ma se akhoi lapu chaba ju phaidana adu si jingjina mahau khara wat poponi na mayam khajing je phajana ngauraga khajing je hapchalaga singju sujage mayam yengbiyo se haijaraga singju suwa khajing ngauba haujarage ngari singju ngari sing poge sinane khajing je mahang do mulam ni khajing mulle angara singju gi morok se sana mai gi manam ta la di ros lei hau loire mana masing jamba puse pom ona rame jangan
ꯁꯤꯡꯖꯨ ꯇꯣꯠꯂꯝꯗꯥꯏꯗꯤ ꯃꯥ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯔꯒꯦ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯍꯧꯔꯒꯦ ꯑꯁ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤꯅꯦꯀꯣ ꯍꯟꯗꯛ ꯃꯇꯦꯛ ꯈꯔ ꯎ ꯃꯣꯔꯣꯛ ꯆꯥꯕꯁꯦ ꯑꯃꯨꯛ ꯂꯦꯞꯄꯨꯔꯕꯅꯦꯕ ꯑꯗꯣ ꯁꯤꯡꯖꯨꯗ ꯃꯣꯔꯣꯛ ꯁꯥꯗꯕ ꯎ ꯃꯣꯔꯣꯛꯀ ꯌꯥꯎꯗꯕꯁꯦ ꯍꯥꯎꯇꯦꯗ ꯁꯤꯁꯦ ꯍꯥꯎꯅꯤ ꯈꯖꯤꯡ ꯌꯥꯎꯕꯅꯤꯅꯅꯦ ꯃꯍꯤ ꯈꯔ ꯅꯥꯏꯅ ꯃꯦꯠꯂꯒ ꯈꯖꯤꯡꯗ ꯍꯩꯖꯤꯟꯗ꯭ꯔꯗꯤꯅꯦ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯈꯖꯤꯡ ꯃꯅꯨꯡ ꯆꯪꯉꯣꯏꯗꯣꯏꯕ ꯉꯥꯔꯤ ꯍꯥꯞꯆꯜꯂꯒꯦ ꯉꯥꯔꯤ ꯃꯦꯠꯄꯁꯤꯗꯤ ꯌꯥꯝ ꯐꯤꯡꯅ ꯃꯦꯠꯄ ꯌꯥꯗꯦ ꯂꯧꯕꯅꯤꯅꯅꯦ ꯃꯔꯨꯁꯦ ꯈꯨꯠꯇꯒ ꯌꯨꯈꯤꯗꯣꯏꯕ ꯃꯣꯔꯣꯛ ꯅꯣꯏꯕ ꯂꯣꯏꯔꯦ ꯁꯥꯎꯔꯅꯤ ꯉꯥꯔꯤ ꯃꯅꯝꯁꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯁꯤ ꯁꯤꯗ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯅꯣꯏꯕ ꯂꯣꯏꯔꯦ ꯈꯖꯤꯡꯗ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯈꯖꯤꯡꯁꯦ ꯃꯌꯥꯝꯅꯦ ꯃꯀꯣꯏꯒ ꯑꯝꯇ ꯂꯧꯊꯣꯛꯇ꯭ꯔꯦ ꯀꯩꯅꯣꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯨꯝ ꯃꯣꯔꯣꯛ ꯇꯣꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯏ ꯅꯨꯡꯉꯥꯏ ꯕꯤꯠꯇ ꯆꯥꯖꯒꯗꯣꯏꯅꯤ ꯑꯁ ꯃꯌꯥꯝ ꯍꯥꯎꯅꯤ ꯈꯖꯤꯡꯒꯅꯦ ꯎ ꯃꯣꯔꯣꯛ ꯉꯥꯔꯤ ꯃꯣꯔꯣꯛ ꯅꯣꯏꯔꯛꯄꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯩ ꯂꯐꯨꯒ ꯇꯣꯠꯁꯜꯂꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯁꯦ ꯁꯤꯡꯖꯨꯁꯨ ꯁꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯐꯨ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯖꯩꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯨ ꯍꯥꯞꯄꯗꯣ ꯍꯥꯞꯆꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯤꯡꯖꯨ ꯁꯨꯕꯒꯤ ꯃꯍꯥꯎꯗꯣ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯕꯁꯤꯅ ꯑꯗꯩ ꯍꯩꯕꯤ ꯃꯅꯥ ꯍꯥꯞꯆꯜꯂꯁꯤ ꯍꯩꯕꯤ ꯃꯅꯥꯁꯦ ꯃꯌꯥꯝꯗꯤ ꯀꯣꯠꯂꯒ ꯆꯥꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯡꯖꯨ ꯇꯣꯠꯄꯗ ꯑꯗꯨꯝ ꯍꯥꯞꯆꯟꯖꯔꯒꯦ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯂꯐꯨꯒꯤ ꯃꯅꯝꯁꯦ ꯑꯁꯤꯅꯦ ꯈꯖꯤꯡꯅꯦ ꯍꯩꯕꯤ ꯃꯅꯥꯅꯦ ꯄꯨꯜꯂꯛꯄꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯁꯤꯡꯖꯨ ꯁꯨꯖꯔꯤꯁꯦ ꯁꯤꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯩꯅ ꯅꯨꯡꯉꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯖꯒꯦꯅ ꯑꯩ ꯇꯧꯖꯕꯅꯤ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝꯁꯨ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯑꯗꯩꯗꯤ ꯌꯦꯅꯝ ꯆꯥꯏꯁꯜꯂꯁꯤ ꯇꯣꯅꯤꯡꯈꯣꯛ ꯆꯥꯏꯁꯜꯂꯁꯤ ꯐꯗꯤꯒꯣꯝ ꯆꯥꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯖꯔꯦ ꯑꯗꯨ ꯁꯔꯨꯛ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯇꯣꯠꯂꯤꯉꯩꯗ ꯑꯩ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯁ ꯌꯥꯝ ꯌꯥꯝꯃꯦ ꯑꯣꯏꯗꯧꯕꯣꯏꯗ ꯅꯤꯡꯉꯤ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯃꯌꯥꯝꯗꯅꯦ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯦ ꯍꯨꯞꯄꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯆꯥꯔꯒꯦ
ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯡꯖꯨꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯁꯨꯖꯕꯅꯤ ꯅꯣꯡꯉꯥꯟꯕ ꯀꯩꯊꯦꯜ ꯆꯠꯂꯒ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯄꯣꯠꯁꯤ ꯐꯪꯒꯗ꯭ꯔꯅ ꯑꯗꯣ ꯐꯪꯉꯦ ꯂꯐꯨꯁꯨ ꯆꯪꯕꯤꯒꯤ ꯑꯍꯥꯎꯕ ꯐꯪꯉꯦ ꯍꯩꯕꯤ ꯃꯅꯥ ꯐꯪꯉꯦ ꯈꯖꯤꯡ ꯐꯪꯉꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯎꯃꯟꯗꯅ ꯄꯥꯡꯊꯣꯛ ꯇꯧꯖꯅꯤꯡꯕ ꯃꯥꯏ ꯃꯤꯠꯀ ꯈꯪꯗ꯭ꯔꯥ ꯈꯨꯍꯥꯎꯁꯤ ꯀꯩꯅꯣ hhỏi hhỏi làm sao biết uống ꯑꯩꯗꯤ ꯁꯤꯡꯖꯨ ꯄꯥꯝꯖꯕꯅꯤꯅ ꯆꯥꯔꯦ mà khajin rất hào lắm hào hào đấy hào đấy ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯤꯌꯨ ꯁꯤꯡꯖꯨ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨꯀꯣ ꯑꯗꯨꯒꯅꯦ ꯃꯌꯥꯝꯅ ꯁꯤꯡꯖꯨꯗ ꯍꯥꯎꯗꯧ ꯃꯥꯟꯕ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯇꯣꯏꯅ ꯁꯨꯝ ꯆꯥꯖꯔꯛꯄꯅꯤꯅ ꯆꯥꯐꯝ ꯈꯪꯉꯛꯇꯕꯁꯨ ꯌꯥꯎꯔꯛꯑꯦ ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯤꯔ ꯆꯥꯖꯕ ꯑꯣꯏꯅ ꯇꯧꯋꯤ ꯑꯁ ꯑꯝꯇ ꯅꯣꯛꯆꯟꯖꯈꯤꯒꯦ ꯁꯤꯡꯖꯨ ꯍꯥꯎꯃꯟꯕꯩ ꯆꯥꯅꯤ ꯃꯣꯔꯣꯛ ꯁꯥꯕꯅꯤꯅꯅꯦ ꯆꯥꯗꯨ ꯈꯤꯇꯪ ꯆꯥꯖꯒꯦ
Manggal ꯑꯁꯪꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯆꯥꯅꯩ ꯁꯤꯡꯖꯨꯒ ꯍꯥꯎꯋꯦ ꯑꯁ ꯃꯌꯥꯝ ꯁꯤꯡꯖꯨꯁꯤ ꯌꯥꯝꯅꯁꯨ ꯆꯥꯔꯦ ꯑꯗꯨꯅ ꯂꯣꯏ ꯆꯥꯕ ꯉꯝꯖꯗ꯭ꯔꯦ ꯁꯤꯒꯤ ꯆꯥꯛꯈꯣꯝꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯁꯤꯡꯖꯨ ꯆꯥꯕꯅꯤꯅ ꯐꯤꯕꯝꯁꯨ ꯀꯥꯏꯔꯦ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯁꯤꯡꯖꯨ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ